अहानबदा मरुओइबा पाउ चुराचांदपुर डिस्ट्रिक्ट की मनुंग चनबा सिंहाता लालहौबा सिंगना चथरकबा एम्बुशता 93 सुबा असम राइफल्स की सीओ महाक की लोइनबी अमसुंग मचानुपागा लोइनना जवान मरी सिखरे। मणिपुर हौखिबा पुंग कुनमरी असिदा मियोय 94 नौना कोविड-19 पॉजिटिव ओइख्रे लाइना असिना मरम ओइदना मियोय मरी मखाताना लेखिद्रे। साइना इंस्टीट्यूट ऑफ मेडिकल साइंसेस ना पैसा मत लौदना कादी विलेज की महिरोई तरुक मेडिकल तमहलगनी हाइना फोंदोखरे। PONYTV की नुमिदांगी पाव मीडिंग ताबिरब सिंहबु तरामनोक चरी हौजेक पाव संदोकना पिजरी चुराचांदपुर डिस्ट्रिक्ट की मनुंग चनबा सिंहाता ngasi लालहौबा सिंगना चथरकपा एम्बुस अमदा 93 सुबा असम राइफल्स की कमांडिंग ऑफिसर सीओ अमसुंग महक की लोइनबी अमसुंग मचानुपागा लोइनना जवान मरी सिखरे। सोकलबा जवान सिंह अदु बैहंग प्राइमरी हेल्थ केयर दा पुखतुना लाइकनखे एटेक अदु पीपल्स लिबरेशन आर्मी PLA ना चथबा ओइरंबा याई हाइना पाव अमना फोंदोकले। कमांडिंग ऑफिस कोलोनेल बिप्लब त्रिपाठी असि म्यांमार बॉर्डर दा लैबा महाके कोई पोस्ट अमदगी हलकपगी लंबीदा एम्बुस अदु चथरखिबने हाइरे। लैखिद्रबा पर्सनल सिंह अदुगे मरक्ता अहुमदे क्विक रेस्पॉन्स टीम गे नि हाइरे। मरक असिदा मणिपुर के चीफ मिनिस्टर एन बिरेना थौदोक असिबु कंडेम तौरदुना मराल लैबसिंग चैराक पीदुना तोकलोय हाइख्रे। थौदोक असि यामना अकनबा मवोंगदा कंडेम तवी मिलिटेंट सिंह अदु फाननबा स्टेट की अमदी पैरामिलिटरी फोर्सेस थाजिंदुना फाननबा होनरी हाइना बिरेना ट्विटर दा फोंदोखे। CM ना सीजा हॉस्पिटल दा चतुना लाइकनरीबा सोकलबा जवान अमगा उनखे। मणिपुर दा हौखिबा पुंग कुनमरी असिदा मियोय 94 नौना कोविड-19 पॉजिटिव ओइख्रे लाइना असिना मरम ओइदुना मियोय मरी मखाताना लेखिद्रे। हौखिबा पुंगफम असिदा सैंपल पुन्ना 1438 टेस्ट तौबदा हाइरिबा केसिंग असि डिटेक्ट तौखिबनी हाइना कोविड-19 कमन कंट्रोल रूम ना फोंदोखरे। पॉजिटिविटी रेट असि चादा 2.9 ओइख्रे। हाइरिबा पुंगफम असिदा मियोय अमा कोविड तगी फगलक्तुना डिस्चार्ज तौख्रे। हौजिक स्टेट असिगे कोविड-19 केस मसिंग असि लाख अमा 1,9,139 यौरे लोइनना हौजिक फावदा सिकिबा मसिंग ना 1,993 नि हाइना कोविड-19 कमन कंट्रोल रूम दगी थादोरपा चेरोल अमना मखाताना फोंदोखरे। साइना इंस्टीट्यूट ऑफ मेडिकल साइंसेस ना पैसा मत लौदना लेमना कादी विलेज के महिरोई तरुक्ता मेडिकल कोर्स तमहलगनी हाइना CCSK गे ऑफिसता पांगथोकपा पाउगी मेफम अमदा CCSK गे प्रेसिडेंट जितेंद्र निंगोम्बना फोंदोखरे। महाकना मखाताना हाइखी CCSK ना सिंधुना पांगथोखिबा फ्री मेडिकल कैंप अमदा साइना इंस्टीट्यूट ऑफ मेडिकल साइंसेस की टीम अमगा लोइनना कादी विलेज ता चटुबा मतमदा मफम अदुदा सोथना लैरमलिबा फिबम हेल्थ सेंटर अमता लैतबगा लोइनना अनाबा अमा यावरकपदा थेंगनरिबा खुदोंथीबसिंग चिंगी मफमसिंगदा थेंगनरिबा अवाबा उबिदुना डॉक्टर S कुमार मैनेजिंग डायरेक्टर साइना इंस्टीट्यूट ऑफ मेडिकल साइंस ना मफम असिगे महिरोई तरुक लेमना मेडिकल कोर्स तमहनगनी हाइना लाउथोखिबनी। हिरम असिगा मरी लैनना साइना इंस्टीट्यूट ऑफ मेडिकल साइंसेस के मैनेजिंग डायरेक्टर डॉक्टर S कुमार ना हाइख्रे। चही अमदा साइना इंस्टीट्यूट ना ऑर्फान कुनमंगा लेमना मेडिकल तमहनबगी फैसिलिटी पीदुना लाकली अदुबु कादी विलेज असिगे ओइनदी अखोइना मेडिकल कैंप अमा CCSK ना सिंधुना पांगथोकपदा मफम अदुदा लेहौरिबा अवाद अपा मेडिकल गी लमदा हिदाक कापिनबा फावबा लेहौदबा अदु उबदगी क्लास 12 पास तौरबा महिरोई सिंह लैरबदी लेमना मेडिकल तमहनगनी हाइना लाउथोकलंबगी मतुंग इन्ना ngasi कादी विलेज की महिरोई तरुक असि लेमना मेडिकल तमहनबगी खुदोंचाबा असि पीबनी। अमा पुलम मोय तौसी फ्री ऑफ कॉस्ट साइना इंस्टीट्यूट ऑफ मेडिकल साइंसेस ना कोई द तमहनगनी दुना हारि पोसी मरुना नुपी मसा ओइबनिना मरुना मरुगी
security ki oine na bokida uda CCS ke na pangtok soba mupam mama aduga CCS ke ga koi village ke uda le kai to guni na kai di bo mo imsa sing ku mai manga se CCS ke do kusin na jare aduga hai re kusin na mutum da koi na mu China Institute of Medical Sciences ki kano da institute da koi na kusin na raga sugum lo ba koi di khul sida kitan kuda kuda ko ba kuda me ba na ba di plan ma sa bani maru ina koi na sin di ngau lo ba sin tam koi nu sin ne si ne lo ba ro thabo ko ne di implement to di to do ba sin ma mu na koi sida kai di ko ke khan nei bra ai ba ko tu sin ne ko di ai koi na hai ke ba mayam sin se thabo ko na to wi hai ba du na ba da ba si clear sam di koi ratun media ke ma mang da koi ba si so to jo ne tare ko ta CCS ke pula ka ka di village ta ko chalu ba sida thema ko mayam di awa do aina taseng na sing min uro pa dagi hai ba mafam sing sida medical yo facilities yam ina ruwa ba duga mat la yam da doctor lekte nurse lekte ni hida ka na ba mi bo lekte adu ba sum tholo ko seina ai thamoi nu dagi tholo ko wa khalon dagi hai ba khun sida kai lo ya ge na nya 12 na daga 10 pass to ba mu sing nei ta ga ni free da mu je tambi daga sai ani ko se tambi daga hai ba khun sida mo gi rong cha wa sing se le hen nam gi da ma ta pan dam mo nei na mo gi in media gi ta ngai na lo khop cha gi Manipur government asina chathariba go to village asi mangpung fahansi haragadi miyamda mai chang naina phanghanba mathau tai haina All India Fishermen Congress ki Vice Chairperson N Bhupendana phongdokre khongman namadi masiga thangnaba mafam singda mai muttuna leibagi matangda palladuna Bhupendana right to electricity haibasisu miyamgi phangpham thokpa hagni haikre khongman namadi masiga thangnaba mafam singda mai mutpa numit nini suraba fawba government asina hanna yengsin bidana tumina laiba haibasi laibak thibani haina mahakna makhatana phongdokre khongman amasung mahaki masigi adjoining areas mayam ama mai laktabasi numit nini sujalakadawre nungdang ani sugre aduna masigi matang sira karmain tawdana karigidamakta mai lakribano haibasi praja mayamna hangbaga loinana akoina mu hangjaninglibadi masira BJP ki developmental politics hairibado development tausi natraga good governance tausi hairagadi akoina go to village haina lairibase go to village e mapung atasengna phan ge hairagadi akhoi isana pijariba thijariba prepaid power system ase masi matam chana mai lahan ba maramdi akoina thiribasi prepaid ni postpaid natte akhoi hana paisa da thiraga mai se piu haina mai isana leijaghrabane aduguda maktu kawi prepaid power system se karmain tawdana masi mai chakhalai mai thari bra mai chai bra madugi matang na FIR lodge tawbi khrabra adugi matang na inquiry tawbi khrabra aduga mai haure hairagadi mai haure ibdo machine singdugi equipment singdugi appliances singdugi madugi maintenance tawdabagira maintenance cost adu karai resat khare maswai tawdana mai chai hairaga mai haure hairaga pung kun mari hendokna mai phangandaba taragadi Imphal East ki saruk tangkhai ma mai phangde hai jaga amada ngasi Manipur da bom ama pokhaibada natraga bom ama thamame haibadadi senior officials mayam even minister gi level da bu yauna madura changaga yenghen bu yauri including the chief minister adubu kongma sub division da mai chai haiba matam sira Manipur ki chief minister Manipur ki power minister natraga senior official amata changure hairga TV da media ra koi ngasi bhogru ubu phangjadi masi karmai tawribano aduga ngasi bhogda right to light right to electricity haibase masi akhoi gi nagarik ki oiba phomom thok bahakni paugi marak thana ten ba break ama lominasi Ningol singi punsida khwaidagi maru oiba numit asibu hena magol hapnabagidamakta leizare bridal makeup and portrait collection by Tojo Chongtham. Phone number 9366-214-258. Break matungda taram nokchari makhata ba pau bizare 42 Technopal BJP Mandalna Sinduna ngasi Moregi Hill Tribal Council ge conference hall da board committee
gi mifam ama pangthokre ngasigi thoram aduda BJP Manipur Pradesh ki President A Sarda Devi, General Secretary Premananda, BJP Manipur and Chandal District ki Secretary in Charge K Bikaram Benjamin Mate, BJP Manipur gi Wangangloi Lamboy Gangte 42 Tengnopal BJP Mandal gi President Len Mate amadi Moregi tongan tongan ba community gi luching basing su saruk yakre Thoram aduga mari lainana Mimanadraba singda hearing aid amadi wheelchair sing yenthokre Thoram asigi makha chatharakpa oina More Town da President A Sarda Devi na luchingduna thambal gi poster campaign amasu chathakre Manipur government na July ahumda college oza singi UGC pay scale Englishing aniga taranipan asi chanahananaba yare haina fongdokhiba laikre adubu accountant general na specific point kharada chayetnaba khara lai SCA TA hairiba allowance asi chahi taradagi fangdana lakli haina fongdokpa laiki haina fegoktana sinduna Manipur Press Club ta Paumi Shinga unabagi thoram amada association gi president Dr. AP Sakna fongdokre Manipur gi oza pension chatkibasing ase karamba moongda pigedabano haina mahakna government da hangke Englishing aniga tarataruk tagi India pumbada strike amata taudana 7 UGC pe chanahanba adubu Manipur dadi oza singna irang tatana hauduna laire lakliba November 18 fawbagi manungda paliba lengak asina chapchaba ama khanghanbiyu 7 pe asi Manipur gi college oza singda pibinanaba khanabiyu haina mahakna dabi tauke oza khoigi se order sibudi mo group id as a whole yanga budi adum phajare adu in detail particular and specific point karatadi khoigi doubt karale levirba doubt che karino na khoina hangjai adu number 1 doubt asi comprehensively yangbiyu yes CA haiba allowance especially compensatory allowance service maga TA have the traveling allowance service 6 pay how ki ba 6 pay da aikhoi asi karigumba confusion nama lebedagi government na higher education na PIC na clarification pi dabedagi last 10 years se koi fangdana lai MSMD Salam Khan and Brothers ki managing partner MD Salam Khan na haikre haukiba tang mapangi numidang pung taramathoi helakpa aduwaida laidrakpam amadi lilonga tainaba Imphal Turel gi mathakta thabak suduna laiba sinmi ama sakhangdaba miwai kharana nongmaina kaptuna hatkiba thogdok aduda chenaba sing ngasi fawba puthokpa ngamdre kanagumba amatana threat tawrakibasu laikide aduga numidangda sinmi singda nongmaina kaptuna hatlamba thodok asi yamna nungaitaba fawi asigumba thodok asina chaukhat tharangi thabak tawriba contractor kayada thabak tawba ngamhandre laingakna mineng changbiu haina mahakna makhatana appeal tawki harba matching board piling machine ni thawsu daba misi yamaru aina Manipur da labor singsina board piling machine thawsu haitabani इकोई कंडक्टर सिंसिना याम्बा मापान की लेबर सीजन नहीं बोर पालिंग की थबुक उनकोसी बोर पालिंग लोयरगा आदि मथकते याम्बा लोकेल की लेबर सीजन बनी अदो थबुक से इंजीनियर सिंग साइट तौर पर मिनर मतुंगदा थबुक से हौनबकी दमकता डेट 3 दा हौखिबा डेट 3 सिदा कक्चिंगदा हारिबा बोर पालिंग चपमानब थबुक सिगी छुरीबा मफमजि लोयरगा अदुदि पुखलायगा हाइबा लेफाफमजि थामबनी पुरिसी पुंग 10 फाव मखैगा लेमिनरे रे मोय चाइ सिंग चारागा तुमखिबनी अदो खंगौदना पुंग 13 गा मिनट 35 दा आइगोंद फोन तरोकने सुमेना नोमै कापचलमने Lamthabal Kendrogi Hanagi MLA amasung veteran politician Ojoina Hanagi Jila Parishad member Laimazam Roshan Hanagi Jila Parishad member S Ronel Maibam Lakai GP gi Pradhan NG Kunjarani Devi Oinam Thingel gi Pradhan Thongam Guneshwar Lamthabal Mantri Khong Naurem Lakai GP gi Pradhan A Sunanda Mathau Ningthina Taubagi Damak certificate piduna ikai khumnaba utkre
to feed the hungry people, to give the throat to the naked person. To feed the hungry people. Children home bu boarding gumna khanba chumde hairi wafam ase ngasi Child Welfare Committee Bisnupur ge chairperson L Premchandna DC complex ta Bisnupur da laiba One Drop Center ge Anisuba Foundation Day da phongdokhibani mahakna makhata na haikre awa ana taraba angang singi mateng pangnanaba committee na sem saduna lei adubu home asidi upai leizadraba angang singi damakta leinaba mafam ama oina thamse thauramadu da DC Bisnupur Yumnam Ranjan SDPO Manos Prabhakar PRDA gi Secretary L Saranjoy Self Help Group ke member sing amadi NGO ge nupi luchingbi singsu saruk yakhe DM College Arts ki prospectus ani thokpada college asige student union na yaningdaba phongdokre Paumi Singa Unabada DM College of Arts Students Union gi magazine secretary Momocha Dangsawana haike DM College ki prospectus ani asida yauriba eligibility criteria asi yamna khenaba maramna mahiroi singda tasengna chamamna halle registration tawkraba Mahiroi Singna exam gi admit card loba chatpa matamda eligible oide harakpasu yaure maram asina DM College Arts ki authority singna prospectus asigi amadi eligibility gi matangda clarification oidri phawadi MA gi exam sing amadi mamangda pangthokhiba exam gi result sing adusu DM College ki student union na singjingjare Karigumba DM College ki authority singna namhaduna thabak tawraklabadi masida thoklakba afafata singi daita college asina lawgadabani haina phongdokre loina prospectus ki clarification amadi eligibility criteria ki clarification pidringai di DM University na MA gi makata ba exam tawpada DM College of Arts University na matam kapun thinginjare amasung mamangda pangthokhiba exam singsu exam hidok pidana haijari karigumba hiram masida i DM University authority ni namfuda exam tawna khona bir agadi aduda tholop afamta dai dokdimu DM University authority ko bigitang ni hamse thanse Dr. Krishnanandra support group na sinduna ngasi Tera Bazar da leiba PDA complex ta nongmagi oiba free medical camp ama pangthokre free medical camp aduda patsoi kendra ge mioi sing khak natana atopa kendra dagi sulakpa mioi sing su sarog yakre ngasi gi camp aduda mioi chamanga henbagi masa yengbaga loinana hidak langthak su lemna yenthokre free medical camp asi patsoi AC gi mafam kayada makhatana pangthokani hairi masa mau fana thamba amadi laina tina laihandana ba patsoi AC ama ohensi ohenbagi pandamda Dr. Krishnanandagi luching makhada Dr. Krishnananda support group na free medical camp asi pangthokpani hairi Taranithoi Suba Manipur Assembly Mikhalda Fungyar AC da Mirep Oigadoriba BJP Manipur Pradesh ki Kisan Morcha ge Vice President Ningraingam Kasungi Damak Lai Kurumbagi Thauram ama ngasi pangthokre Fungyar Chadong Village ki Chadong Lampakta pangthokpa Thauram aduda Ningraingam na haikre Prime Minister Narendra Modi na luchingba government asina praja miyam gi pirakleba scheme kaya ase Fungyar AC dasu fanghanduna lambi thong phaba Chawkhatba AC ama ohenanaba wakhalonda Mikhal thingnanaba thoklakpani haina haikhe Aikoina pamba singdu phangdragadi andolon tawrami khoina hujikti aise hujikti machang shure hujikti andolon do aina ko chalaga tawbudu matam chadre aduna hujikti politics to khongdaraga government of India ki constitution ki makhada piriba right mayam do parja sing aigi lamsing aigi 43 phungyer se semge haina amusung India government na prime minister na Narendra Modi na ikhoi da piba scheme amusung development yam leibani Paugi marak thana tenba break amaga amug lauminasi
Karigumba dom yumda laiba anabasingi hida kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkun mari chupna adom yumda latuna hida kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call toguna tanabiu natraga Google Play Store dagi Medlane app download toguna booking togi Break matungda taram nokchari makhata ba pau bizari Assam da ngasi lalhulop Dimasa National Liberation Army DNLA gi Kadar Singh State adugi government da surrender tawgadauri hairi pawasina hairi Assam gi Dima Hasau district ki manung chanba Maibang subdivision da DNLA gi Kadar Singh na surrender tawgani Ningsing ba yabadi mamang thada Chief Minister Hemant Biswa Sarma yauna Assam government na DNLA lalhoba singa yanache ama sahi taunakhi hairi Political activist Sapam Kanglaipal Maitegi Lamjing Makhada Lamlai Mapari Thogal Lup na Segmai Assembly Constituency gi Manung Chanba Senjam Chirangda Masak Khangdaba Laibak Khunagi Mayokta Leiba Minungsi Leitaba Mioi Singna Fowai Mai Thadok Pirambagi Awaba Taraba Lomi Imung Singda Angamba Selgi Mateng Pangkre Asengba Lomi Sinme Miyamgi Luchingba Oiriba Sapamcha Kanglaipal na haikre asigumba Lomi Miyamna Awaba Tarakba Matamda Kaidongnungda Tumina Laithokpa Ngamde Maramaduna Mahaki Luching Makhada Lup Asigi Atuba Mifam Ama Pangthoktuna Lamlai Mapari Thogal Lupna Angamba Khaiganaduna Tengbang Bagi Thoram Asi Pangthokpani Manipur Lengak Nasu Maraibak Thiraba Lomi Singda Angamba Mateng Pangbiyo Miyoi bigi minungsi machet amata yaudaba lichat amagum laumi miyamna wana honazabagi mahi oina paisinduna thamba phaubai mai thadok piramba thawong lamlai maikai ki laumi miyamgi mihut sinjaraga political activist Sapam Kanglaipalna pendaba phongdokre haire Pan sura nomna ai samang lain nanu mayam sibida chmaila krisi am proud जब सिंह मतिंग पांगला कोनी लोना लेंगा की माइकई दगी छु सुमलाई बु थिब लंगुई सिंसिना लौ उरगा लेबा प्रजा खुदेवना लाइर बिना कुम खाइदना चाजरिबा पोथोक पोजुक्तरिबा मनिंग तमना कोनी हिजरबिसि लंगुई सिंना पोथोक सिना कोनी निंग तमना हिजबनी सुमलाई बु थिब लंगुई खुनागे येनबा मियो सिंसे हाइबा लेंगा की माइकई दगी छु याम थुबा तेनो मतमदा फाबिदना कोट कोइबा चराक पिबिनबछु अखोइगी लमाइ मापारी थगलुकी माइकई दगी फुंदोक चरी Institute of Development Studies ki Mapokumon Thoram ngasi Imphal gi Press Club ta pangthokre ngasi gi Foundation Day gi thoram aduda DMU gi Vice Chancellor Professor N Rajmohan Singh Institute of Development Studies ki Chairman Professor N Mohendra Singh Manipur University gi Hanagi VC Professor Amar Yumnam Dr. H. Birkumar Singh, Senior Principal Scientist, Council of Scientific and Industrial Research, Northeast Institute of Science, Dr. T. Brajakumar Singh, Joint Director, Directorate of Environment and Climate Change, Amasung ICM gi Hanagi Director, Dr. N. Ranjanna Sarugyakre. Banks Corporate Social Responsibility gi Manung Chanba, Punjab National Bank na ngasi None District ki Manung Channa Laiba PIC None da Lupa Lakh Taragi Senfam Oiba Kutsu Kulai Singh Mateng Taukre. None District ki Ariba Official Amasung PIC gi Staff Singh Yauba Thoramaduda PNB Imphal Circle gi Head Manish Deb Barmana Ultrasound Color Doppler Online UPS Suction Machine Amadi Vein Finder na Jingba Singh PH da Kusinaki Dr. Amadi Nursing na Masagi Oiba Yengdana Lauriba Thaudang Amasung Tanglaba Mioi Punsi Kaliba Asibu Thagatpa Fongdokladuna Kulai Singh Asina Maram Oiduna District Asida Anaba Yengbagi Khudongchaba Hengatpada Mateng Oiragani Haina Fongdokhe
None district ki headquarter da PNB gi anova branch amasung ATM hangdoklagani loinana district asigi apunbagi chaukhatpada su mateng pangani haina mahakna makhata ke Chief Manager S. Steven Aimol, PNV gi Marketing Officer Ras Kamal Roy, CMO Dr. Edwin Golmai, DLO Dr. Azin Maringmai, Dr. Thaimai Gairang Lung, Dr. Jiaojiang Singh, amadi PSC gi atai staff sing su sarugya khe PNB na pirakleba mateng asigi damak thagaladuna kendra sida lairiba praja sing dasu mateng oigani haiduna None district ki CMO Edwin Golmai na haike Pangai Yangdong Youth Development Association PYYDA gi Taramapan Suba Mapokumon ngarang pangthokre Tauramaduda RIMS ki retired heart specialist amadi Khundrakpam AC dagi BJP gi intending candidate Dr. KSI Skala Singh Khundrakpam Gram Panchayat ki Pradhan Abujam Ibochau Singh Elias Electro Khundrakpam Gram Panchayat ki Pangai Ward Member Naurem Kalpana Khundrakpam Gram Panchayat ki Upar Pradhan Pangai gi Ward Member Tonjam Sharma APU Pangai gi President Lukram Nimai Amadi PYYDA Pangai gi President T Krishnakanta Sharma na sarugya khe Dr. KSI Skala Singh na Thauram aduda PYYDA na Pangai Maikai Chokhatnaba Amadi Santi oina leinanaba paikhatliba Thaurang Singbu Thagatpa Phongdokhe Delhi NCR da hauzik air pollution thokpagi chang yamna wangkhalakba lairiba adu yenglaga pollution ki level asi hanthahananaba darkar taba lairabade laibak ki konung asida numit ninegi oiba lockdown ama thamnanaba ngasi Supreme Court na government ta haikre Delhi da handak nungsit motsil lakpage chang wangkhalakpa lairiba asi lau khauba loiraba matungda paksanna lobuk mai thaba gari masing yamba bambula thaba industry amasung uful waiful na thokhanbani haina hairi hauzik aroibada maroiba pau amukhanna Chudachandpur district ke Manung Chanba Singhata Lalhoba Singna Chatharakpa Ambusta Nifutarak Suba Assam Rifles ke CEO Mahaki Loinabi amasung Machanupaga Loinana Jawan Mari Sikre Manipur da haukiba pung kunmari asida mioi nifugumapan nauna COVID-19 positive oikre laina asina maram oiduna mioi mari makhatana lekhidre Amade Sinai Institute of Medical Sciences na paisa amata laudana Kadi Village ki mahiroi taruk medical tamhalagani haina phongdokre PONYTV gi numidangi pau mineng tabire singbo kainanaba yathang nizari